ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯂꯩꯈꯥ ꯇꯥꯍꯧꯔꯦ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥ ꯄ꯭ꯔꯤꯌꯣꯅ ꯃꯉꯣꯟꯗ ꯇꯥꯠ ꯀꯌꯥ ꯑꯃ ꯇꯧꯔꯝꯕ, ꯃꯉꯣꯟꯗ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯔꯝꯕ, ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯂꯩꯈꯥ ꯇꯥꯅꯕ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕ ꯀꯌꯥ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯤ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯔꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯤꯌꯣꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯂꯛꯄ, ꯄ꯭ꯔꯤꯌꯣ ꯅꯨꯄꯤ ꯊꯤꯔꯝꯂꯦ ꯑꯗꯨꯒ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯀꯅꯥꯗꯕꯨ ꯋꯥꯀꯠꯀꯅꯤ, ꯀꯅꯥꯗꯕꯨ ꯇꯥꯏꯅꯒꯅꯤ? ꯃꯍꯥꯛ ꯃꯁꯥꯅ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ, ꯑꯍꯦꯟꯕ ꯀꯌꯥ ꯄꯥꯝꯂꯨꯕꯗꯨꯅ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯃꯅꯥ ꯂꯩꯖꯗ꯭ꯔꯕ ꯊꯣꯏꯕꯕꯨ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯔꯥꯏꯕꯤꯈꯤ꯫ ꯊꯣꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯄꯨꯔꯅꯤꯃꯥ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯃꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ, ꯏꯪꯅ ꯇꯞꯅ ꯂꯩꯔꯛꯄ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯅ ꯃꯍꯥꯛꯅ ꯐꯠꯇꯕ ꯂꯝꯆꯠ ꯀꯌꯥ ꯑꯃ ꯆꯠꯈꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯪꯈꯤꯕ ꯏꯁꯩ ꯀꯌꯥ ꯑꯗꯣ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯑꯔꯪ ꯑꯔꯥꯛꯇ ꯄꯥꯝꯕ, ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯣꯗ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯣꯅꯁꯨ ꯃꯍꯥꯛꯄꯨ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯍꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯣꯟ ꯑꯣꯐ ꯊꯝꯗꯨꯅ ꯄꯨꯔꯅꯤꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗꯅꯤ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯈꯜꯂꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯕꯨ ꯄ꯭ꯔꯤꯌꯣꯗ ꯂꯩꯔꯁꯤꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯕꯨ ꯂꯣꯠꯂꯒ ꯂꯩꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯁꯨ ꯄꯨꯟꯗ꯭ꯔꯦ, ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ, ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯂꯔꯣꯏ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ, ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯇꯅ ꯂꯣꯠꯂꯒ ꯁꯨꯝ ꯊꯝꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯣꯏꯕꯁꯨ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯔꯅꯤꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯄꯔꯛꯑꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯛꯏ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯃꯥꯅ ꯄꯨꯔꯅꯤꯃꯥꯗ ꯈꯔ ꯄꯤꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯆꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯦ꯫ ꯌꯥꯝꯅ ꯆꯝꯅ, ꯌꯥꯝꯅ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯏ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯝ ꯁꯥꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯑꯍꯥꯟꯕꯗꯗꯤ ꯐꯣꯟ ꯄꯥꯏꯈꯠꯇꯦ꯫ ꯀꯣꯟꯅ ꯊꯪꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯄꯨꯔꯅꯤꯃꯥ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯄ꯭ꯔꯤꯌꯣꯅ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯅꯍꯥꯛ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯈꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯂꯒꯅꯨ꯫ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ, ꯅꯪ ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕꯤꯔꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯠ ꯇꯧꯕꯤꯔꯒꯅꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯄ꯭ꯔꯤꯌꯣꯗ ꯍꯥꯏꯖꯔꯦ꯫ ꯄ꯭ꯔꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯅꯨꯄꯤ ꯊꯤꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯅꯪ ꯎꯅꯕ ꯄꯥꯝꯃꯦ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯐꯣꯟ ꯑꯣꯐ ꯂꯩꯈꯤꯕꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯣꯅ ꯄꯨꯔꯅꯤꯃꯥꯅ ꯇꯥꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯄꯨꯔꯅꯤꯃꯥꯗ ꯈꯛ ꯌꯥꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯪꯁꯨ ꯀꯥꯎꯔꯣ, ꯑꯗꯨꯒ ꯑꯩꯁꯨ ꯀꯥꯎꯔꯒꯦ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯣ ꯑꯗꯨꯁꯨ ꯀꯛꯈ꯭ꯔꯣ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯀꯅꯨ, ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯀꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯄ꯭ꯔꯤꯌꯣꯗ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯖꯔꯛꯏ꯫ ꯄ꯭ꯔꯤꯌꯣꯅ ꯍꯥꯏ, ꯑꯩ ꯅꯪ ꯎꯅꯗꯕ ꯉꯝꯂꯣꯏ, ꯑꯩ ꯅꯪꯒ ꯎꯅꯅꯤ, ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ, ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯣꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ
ꯀꯞꯂꯒ ꯍꯥꯏꯖꯔꯛꯏ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯍꯥꯏ, ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯀꯝꯗꯧꯅ ꯑꯩꯒ ꯅꯪꯒ ꯎꯅꯗꯕ ꯉꯝꯒꯅꯤ? ꯑꯩ ꯅꯪꯒ ꯎꯅꯒꯅꯤ, ꯅꯪ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯅꯪꯒꯤ ꯊꯕꯛ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ, ꯑꯩ ꯅꯪꯒ ꯎꯅꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯌꯥꯗꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯌꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯄꯨꯔꯅꯤꯃꯥꯕꯨ ꯀꯤꯍꯜꯂꯛꯏ, ꯅꯪꯅ ꯎꯅꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯅꯪꯒꯤ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ, ꯅꯪ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯆꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯣꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯔꯅꯤꯃꯥ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ, ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯩ ꯍꯌꯦꯡ ꯎꯅꯔꯁꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝꯅ ꯀꯤꯅ ꯄ꯭ꯔꯤꯌꯣꯗ ꯍꯥꯏꯖꯔꯛꯏ꯫ ꯄ꯭ꯔꯤꯌꯣꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯌꯣꯒ ꯄꯨꯔꯅꯤꯃꯥꯒ ꯎꯅꯔꯦ꯫ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯄꯨꯔꯅꯤꯃꯥꯅ ꯐꯖꯅ ꯍꯥꯏꯖꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯣ, ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯅꯪ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ, ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯩ ꯎꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯄ꯭ꯔꯤꯌꯣꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤ ꯅꯠꯇꯦ, ꯃꯊꯪ ꯑꯃꯨꯛꯇꯪꯒ ꯎꯅꯁꯤ, ꯅꯨꯃꯤꯠꯇꯨꯅ ꯂꯣꯏꯔꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯀꯞꯂꯒ ꯈꯥꯡꯉꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯁꯦ ꯃꯥꯡꯂꯕꯤꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ, ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ? ꯇꯁꯦꯡꯅꯅ ꯅꯪꯅ ꯑꯩꯕꯨ ꯄꯨꯁꯤꯟꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯁꯨ ꯄ꯭ꯔꯤꯌꯣꯅ ꯌꯥꯗꯦ꯫ ꯄ꯭ꯔꯤꯌꯣꯅ ꯍꯥꯏ, ꯃꯊꯪ ꯑꯃꯨꯛꯇꯪꯒ ꯎꯅꯁꯤ, ꯑꯗꯨꯅ ꯂꯣꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯣꯅ ꯉꯔꯪ ꯉꯪꯗꯨꯅ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯄ꯭ꯔꯤꯌꯣꯒ ꯄꯨꯔꯅꯤꯃꯥꯒ ꯑꯗꯨꯝ ꯎꯅꯩ꯫ ꯅꯨꯃꯤꯠꯇꯨꯗꯗꯤ ꯄꯨꯔꯅꯤꯃꯥꯅ ꯐꯖꯅ ꯀꯞꯂꯒ ꯍꯥꯏꯖꯔꯦ, ꯅꯍꯥꯛ ꯚꯤꯗꯤꯑꯣꯗꯨ ꯀꯛꯊꯠꯄꯤꯔꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯄ꯭ꯔꯤꯌꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ, ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯀꯛꯂꯕꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯃꯔꯛꯇ ꯄ꯭ꯔꯤꯌꯣꯅ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯑꯗꯨꯝ ꯌꯥꯏ꯫ ꯇꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛꯇ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯩ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯀꯔꯤꯃꯠꯇ ꯇꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏꯕꯗ ꯃꯤꯅꯝꯂꯤ, ꯅꯝꯊꯥꯛ ꯇꯧꯔꯤ꯫ ꯊꯣꯏꯕꯒꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯒ ꯀꯔꯤ ꯊꯣꯛꯂꯒꯕ? ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯕ ꯑꯗꯨꯁꯨ ꯄ꯭ꯔꯤꯌꯣꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯐꯝꯗ ꯅꯣꯡꯃ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯤ 7-9ꯃꯨꯛꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯏ, ꯅꯪꯗꯤ ꯀꯅꯥ ꯅꯨꯄꯤ ꯀꯣꯏꯕꯅꯣ, ꯀꯅꯥ ꯅꯨꯄꯤ ꯈꯪꯅꯕꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯊꯣꯏꯕꯁꯨ ꯃꯍꯥꯛ ꯄꯨꯔꯅꯤꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ, ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯪꯂꯛꯏ, ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯥ, ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯤꯅꯤ꯫ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯆꯝꯅ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯗꯕ ꯀꯌꯥ ꯑꯃꯗꯤ, ꯑꯁ ꯏꯇꯥꯎ, ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯅ ꯍꯥꯏ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛꯇꯪꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯒ ꯊꯣꯏꯕꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯁꯦꯡꯕ ꯅꯪꯅ ꯀꯣꯏꯕ꯭ꯔꯥ? ꯊꯣꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯆꯝꯅ ꯈꯨꯝꯃꯤ, ꯀꯣꯏ, ꯀꯩꯗꯧꯔꯒꯦ, ꯅꯪ ꯍꯥꯟꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯍꯥꯟꯅ ꯎꯈ꯭ꯔꯦ, ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯅ ꯍꯥꯏ, ꯀꯨꯏꯔꯦ, ꯃꯥꯒ ꯑꯩꯒꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ, ꯂꯩꯀꯥꯏꯁꯨ ꯑꯣꯏꯕꯅꯤꯅ ꯃꯥꯒ ꯑꯩꯒꯤ ꯃꯔꯤꯗꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ, ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯃꯥꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯎ, ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛꯆꯥ ꯇꯣꯛꯂꯦ꯫ ꯊꯣꯏꯕꯒ ꯃꯃꯥꯟꯅꯕꯒ ꯄꯔꯞ ꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯏꯇꯥꯎ,
Nangna koirba Punima haiba nupise nang saudi sauno akhoi gi imanaba man koiba gum tawe makhoi ani marak marakta akhoi gi likai di imanaba male makhoi gi yumda yamna toina unaba lai haduna thoiba da haire matam aduda thoiba punga e thajakide marup aduna aduna tonlok ko pawado thoiba na mahangi kaino nang hasiba sengbra kanan tonlok ko pawno nang nasamba khangbra haduna mamanabdu da hangle mamanabdu na hai thaudo se ai samusu ure aina matam khara yumna tholubado adugi matam aduda su akhoi gi imanabagi yumda mahak nupadu gunaba lakki nupado nupi thirabane macha su leirabane paisa budi phanayamna paiba nupane makhoi ani yamna toina unabado akhoi gi imanab khoi du unabado mangarak tolukti surabane aigi se nang muthindok pudi natte nang amuktang muna khangu mahak yamna toina lakpadi aisu anira umlak thenakre nang amukta mahak kanano habado masak muna khangu haduna thoibada phajana hairakki mamanabagi wahising aduna thoibabu thamoi sohalli ningma kahelli thoibana phajana hangle mahak mamanaba aduda nupadu kadai dagino nakhoi likai dagira kari lamdagino haduna mamanabadu da hangle mamanabudun hai ma akhoi likai dinatte atoba lamdagini akhoi hana lairik taminarakpane mahakse khara ngausinabane nupi themasu yamna haibane paisa yamna paibagi matik nupi yamna koirakpane hojik nupi thiraba masa leiraba phawba nupi adum koibane itaw mangondai phone tawge nang asengmudu khango mana koiriba nupi ase nangi duga masak manaramba oirambasu yai ai amuktang asengmudu hange nang taw haduna mamanabudun hairaga priyoda phone tawe priyo su phone paikhala e phone paikhala ka matam aduda priyo na haire e kamdorige nungairibo nangdi udaba su kuire haduna ahan badadi yamna chamna priyo na wari kaya masara e matam duda mamanabudun asumna hangle daw nangonde kaino mahange haduna phone torokpani chakcharabo nang marakta kana kana leige haduna mamanabudun hangle priyo na khummi hoi mi amani dile wari ai roboragadi mapan tholake haduna priyo mapalamda thore e makhoi ani wari sane mamanabudun asumna hangle e nahan nongma nang nupi mu naba parambado nupi du kai min kauge taw masak mato diyan phajabugum tawi haduna mamanabuduna priyo da nophet torga hangle e priyo na sumna khumle e purnima kaubani taw masak kayam phajadra madi aina haibu kudimak loina yabane ma ai toina du unade ko adubu marak marak tadi adum unai khangde nupi thirabasu magi mahause adum kauba ngamdre ai ma budum unaningduna leire haduna priyo na nophet torga haire e sanari bori singado lona loudspeaker thadokpane thoibasu tare mamanabudun ama hange karigini taw nang nupi thira haiba khangna khangna lesabi pami dubo kaigino nang lesabi singda manghanna basilliba lesabi koiriba karigino haduna priyo da haire e priyo na mo haire e kaino naha wori ngi khana ngawgadabane hayang aina hanura kanda nupi ate koiba yagadaba natte ngasi aina ngawri do punima masana yabagine ado nang kanadu su haidokano ko mana su ingonda wari singase kanadu su haidokano haduna hai handakti yamna tuana su unadreda adubu punama ai su khanglibane matam khara unaraga ma ai unararoi magi aigi photo khara video khara leiri masina maram oiragani taw aina maga unabada hena khudong jariba hena nungairiba asumna sathi sathi bawari kaya mataba matamda thoiba thamoi kairakki ningba kaiba sumusum hele mamanabada mahana lon haire phone thamkro haduna mamanabadun haire yare itaw priyo kona mo wari sanarase phone thamage haduna mamanabadu phone thamkre priyo na phone thamkro matungda thoiba hing kabla hing kablam badagi pendaba nungaitaba thawai chakpa kaya aduna kanna launa kabla mamanabana theme mamanabana hai yare se to ita numidang nina atopana magtara di kaino halakani thoibana hai itaw ngasidi ai pena mukta kapke ai bu khamgano pendaba nungaitaba kaya singase ai lotlaga thamba ngamdre ai pena mukta kapke haduna thoibana hai
Mamanabana hai. Itaw, nangon ay nawari tamlubado. Tasena ma ay sila labra. Thoibana hai. Lande. Nang naasiyang mahirak pa se. Yam na parabane. Nupi kaya amana. Apang manupa sinda. Hena kudong jaba laure. Puna magsing asiga manungda. Ay su ama oiribane. Purnima na aybu. Kungtang kudingi sana raga thamme. Lagna raga thamme. Ma ay lekay oirabasu. Nong muta. Mangonda ay na ahen nuwa mata haide. Yamna luna tauba. Yamna nusina ningjaba sinatana. Ay mangonda. Ngasi phawa kasum haiba ngamde. Adubu mahagdi. Atopa nupa kaya amaga. Tamthi bathabak kaya ama torame. Ay yamna pende. Ay kamdo no mai su utuna leigane. Nahakina mangdusu yamna ikai. Aduga fattabi mahak loinaruba aise. Tasengna mag lekha tara male. Ay yamna pende. Ay yamna ningam lakte haraga thoiba. Kanna hauna kable. Mamanabaduna themle. Mamanabaduna hai. Adudi nang hoji kari phirep lepkane. Thoibana hai. Aidi miya mangsu chople. Ikai basu nangle. Hoji Purnima gi wari ase. Nang danatte. Atopa kaya amasu khangba yaramgani. Priyo hariba nupadu naknaba maruba pangsingda. Mahangna soidana pau kaya matam lamba yai. Punamaksing ase. Hayeng mi miyam khangnarapka matam. Mi miyamna wawa lawrapka matamda. Ay kamdona maisu ulaga leigani. Aikoi khulla dudadi. Aikoi lekai dudadi. Aisi Purnima koi haduna wawa lawribane. Aduga asomna mahana phattaba thabak kaya ama tawbase. Hayeng khangnarapka matamdadi. Masi nupase Purnima koirambadune. Haibo hai sinatana kasum taba phangloi. Purnima na hoji oiriba mawang matawsing aduga aina khallibasing asiga yamna khenai itaw. Ai sikhiba natana ai kasum pambai leitre haduna thoiba kablai. Mamanabadun hai. Kaigi sidoino. Miyoy mapok haibase yamna tangna pokpane. Aduguma phattaba wakhan khanganu haduna mamanabadun amuk themi. Ngaktang leiragadi thoibasu kappa thokre. Kappa tolba matungda thoibana pendabagi mawangda khara sauna sum hairei. Itaw ngasi aina chopliba ngasi aina ningma kaiba nanglibase. Masigi mahai lemna khak mangloi. Ai Purnima hatkani. Ai Purnima ba soidana hatkani hairamlaga thoiba yamna sauna karamna changke. Mamanabaduna itaw amukta ngaiko haduna tanake. Mayamba aroibada Panthurilamgi maikaidagi amukana khurumjari. Mathangi tangkakta aroiba saruk oijage. Aroiba saruk asida karina conclusion oikiba karina warosing pikiba haibado mayam punnamakna amung ngaiminarasi.